Lakhipuronline puthok saba July ki tang nipan thangje numit ki Khomjinba Pao tabirasi ahanbada maroi Pao Kasar police na Lakhipur bina kandidagi Innova gari amadagi yamkraba nisagi polam sing miyoi ani galoina na phagat kre area delimitation gi matangda makal na silangtuna wakat khongsanama July ki tang tarada Lakhipur da pangthokodori Kamranga gi maira lup mari awapali ningsing lup amadi Kamranga gi pukchel charba miyam gi tengbang polam sing Manipur gi relief camp tarukta yenthokre Palarbon maira pai bilupna nisa gi polam sing lon ma dukan sing yengsin bahokre Laiba ki irangna Jiribam district ki oina postal mail service lab ki ba sinamayok na riba wa basi midyeng changbina na badde samna phungdorgle amasung Tripura assembly ki budget session haudokre opposition ki MLA manga suspend tokre Haujik mapungoi Pao tabirase Kasar bina kandida Innova gari amadagi yamkraba heroin fagatkre heroin ni haina chingna polam sing asiga loina miyoi ani amasu police na phajen kre haukiba sagol se numit ki numidang pung mapan rom taba matamda Lakhipur gi SDPO Deepak Kumar na luchingba Kasar police ki khutbu amana aron Pao phangbadagi Kasar Lakhipur bina kandi ghat thangnabada thi humbagi thabak chathabada Innova gari amadagi sabon case yangkhai manga da chaurakna kg ani rongi oigadaba heroin ni haina chingna polam sing aduga loinana miyoi ani phajen ki bani haina Kasar gi SP Numal Mahatana phongdokre kaithelda hairiba polam sing asigi mamal lupa crore tararom oigani hairi but drugsor birudhe amar ji obhijan ase hi obyahat ase aru ei obhijanor ek ongsho sorupe juakali Lakhipuror binakandi অঞ্চলত এটা বিশেষ অভিযান চলিছিল আৰু এই অভিযানটোৰ নেতৃত্ব দিছিল SDPO লখিপুৰ দিনেশ কুমাৰে আৰু এই অভিযান কালত আমি বৃহৎ পৰিমাণৰ ড্ৰাগছ বা নিচাযুক্ত সামগ্ৰী সাসপেক্টেড টু বি হিৰোইনছ জব্দ কৰিবলৈ সক্ষম হৈছোঁ তাত 55টা সাবুনৰ বাকচত সাসপেক্টেড টু বি হিৰোইনছ আমি জব্দ কৰিছোঁ আৰু তাৰ লগতে দুজনকৈ ব্যক্তি আমি এৰেষ্ট কৰিছোঁ তাৰে এজনৰ নাম হ'ল লালমণি লস্কৰ তেওঁ ঘৰ হ'ল কচুদৰমত আৰু দ্বিতীয়জন ব্যক্তি হ'ল ইমৰান হুছেইন তেওঁৰ নাম হ'ল সোনাই তালুগ্ৰামত তেওঁ ঘৰ এই দুইজন ব্যক্তিক আমি এৰেষ্ট কৰিছোঁ আৰু এই যি বিনাকান্দি অঞ্চল আছে সেই অঞ্চলত এটা সন্দেহজনকভাৱে ঘূৰি ফুৰা এটা ইনোভা গাড়ী ইণ্টাৰচেপ্ট কৰা হয় SDPO সাহেবৰ নেতৃত্বত এই গাড়ীখনৰ নাম্বাৰ হ'ল AS11H 2470 এই গাড়ীখন ইণ্টাৰচেপ্ট কৰাৰ পিছত তাত তালাচী চলোৱা হয় আৰু তালাচী কালত এই বৃহৎ পৰিমাণৰ নিচাযুক্ত সামগ্ৰী জব্দ কৰিবলৈ আমি সক্ষম হৈছোঁ আৰু ইতিমধ্যে আমি দুইজন ব্যক্তিক আমি খুদপুছ কৰি আছোঁ আৰু তেওঁৰ লগত থকা সম্পৰ্ক থকা অন্যান্য যিসকল লোক আছে তেওঁলোকৰ যাতে সংসূত্ৰ উলিয়াই তেওঁলোকৰ বিৰুদ্ধে কঠোৰতম আইনগত ব্যৱস্থা ল'ব পাৰি তাৰ কাৰণে আমি সচেষ্ট হৈ আছোঁ Manipuri kanbalup makalgi miphamama Manipuri guest house Konjeng lekai dangarang irai numita pangthokre miphamasida makalgi chairman RK Sanahal na miphamapu aduga mithunglen oina yumnam nadia chan arambam nanda babu retired SCS amadi L Champalal na dais tapamki makalgi convener Seram Herajitna tha sigi July gi tang manga ta pangthokiba wakat miphamda changkhiba selgi chaka chading miphamda puthoktuna khanaraba matung miphamna ayaba pikhe matungda hojik oiriba Assam gi delimitation gi matangda kupna khanaduna lakriba July gi tang tara ningthau ka banumit ki ayuki pung tara dagi makalna sinduna Lakhipur ibudau thongnangi lampaktagi miyam gi oiba khongset ama chatlaba matung SDO gi kuthangda election commission da memorandum ama pisinduna delimitation da Lakhipur constituency bu mache tanana ba honaba sibu yaning da ba phongdokadori hairiba wakat khongset asida khungi club NGO maira pai bilup sing oja sing mahiroi sing saruk yabiu haina makal gi maige dagi convener Seram Herajitna miyamda nolokna khangalakle Manipuri kanbalup makalna Manipur da thokliba kanglup ki rang asida selgi mateng panglakpa leptre ngarang National Highway Manipuri Development Society ki president L Champalal na luchingduna lupa lising kun makalda mateng panglakre hairi makhatana makalda
urabil khunjasingna lupa lising tara loinana phirol khara sumateng panglakre thoramaduda makalgi convener Seram Herazit Maifagi President Thangjam Projen amadi urabil ge maigedagi Chingtham Kunjababu Maibam Haiton Sija Gurumayim Ibotombi Sarma Soibam Malati Debi Sija Gurumayim Mema Sarma Haubam Romilana Chingba Miyosing Sarujaki Loinana El Champalal Singha Potharaba Income Tax Officer Das Colony Siljarda Leibernasu Lupali Sing Manga Mateng Panglaki Haina Makalgi Convener Seram Herazina Khangalakli Kasar Kamrangadagi relief ki damak khai ki basenpham Manipur gi relief camp tarukta July ki tang ani dagi na mari phawbada yanthokre Kasar Kamranga Maira Pabi lup mari Maitei leima Maira lup Lairembi Maira lup Awapali Maira lup Panthoibi Maira lup amadi Awapali khubam ningsing lup na sinduna Kamrangadagi khai ki basenpham Manipur gi tongan ba relief camp tarukta khusina khre hairi ba relief camp sing adudi Wangjing Kodompokpi Sports Complex Thawbal relief camp Urup Minority Girls Hostel Impal East Naurem Bihari College Kundrakpam Impal East Manipur Trade and Expo Center Lamoi Khongnang Makong Ithai Kuno High School Bisnupur District Moirang College Block B Relief Camp Bisnupur asina chingbane hairiba relief camp sing asida selgi tengmang pikre hairi phayeng amadi Moirang relief camp ta raincoat sinaki relief sinabagi khongset atuda Kamranga dagi Laurembam Chandrakola Thokjom Premjit Laurembam Surendra amadi Manipur gi NGO Singh Mihut Singh Hizam Priyo Kumar Kada President Sunil Kalam Advisor Nipko Khomdram Ratan Advisor UPF Oinam Premjit President Nipko Tongbram Ibemcha President Ichal asina chingba Miyosing Sarujaki Palarbon Maira Pai Bilupna Palarbonda Nisagi Polam Yonba Yu Yonba Dukan Sing Matam Sana Lonsinaba Maira Pai Bigi Kongset Numit Kuding Chatpa Hokre Kongset Asiga Mari Lenana Assam Manipuri Maira Pai Biapun Balup Ampal gi President Beni Misrana Haikipeta Nongma gi Nisa Chaba Thakpagi Chang Hengalakpa Hauzik Manipur da Thokliba Kanglup ki Irang amadi Assam gi delimitation na Aikhoibu machet tananaba amadi Aikhoigi Naharol Singbu kananaba honaba Iramda Manipur bu Santi oinanaba honabagi pandamda Khutta Maira Pai duna chatlibani haiki loinana lakliba July gi tang tarada makalna sinduna Lakhipuda delimitation ga mari leinana chatkadoriba miyam gi oba khongset asidasu Palarbon Maira Pai bilupna sagutkani haina phongdorakli mise kharamana udharbon kharamana sunai kharamana ama mata chali bapuna makse chalhan bino haiba appeal chema thamjari sarkar gi thongda ase haraga loijar Sengdok Jabama Ngarang July gi tang taret irai numit ki arambai amadi Lakhipur online gi news channel da pikiba paugi matungina haukiba July gi tang taruk sagol senimita chatkiba Lakhipur gi wakat khongsat aduda Congress gi Mihut Singh oina atei Singh gi banungda ngangom Brajakishore P. Ras Bihari amadi Y. Ras Bihari Yauki Haibadu Achumba Wapamnate United Clubs Organization Manipuri Muslim Development Organization Amsu Lakhipur District Committee amadi Women Action Committee for Village Protection Lakhipur na punna sinba delimitation ga mari lenana wakat khongset atuda yauki bani masida Congress ka mari lenate Maramaduna kanagumana media da pau pinanaba press statement thokpa matamda asengba mari makhong khanglaga pibinaba lup mari gi maikei dagi UCO gi convener N Nandamohon sengdorakli Laibaki irang na maram oiraga Jiribam district asigi oina post office ki mail service lab kiba tha ani henjilakpa na maram oiduna India gi state sing da khaktanatana India gi wangmada mahima sing tamgadaba mahiroi singi tangai phadana changdaba yadraba mari leinaba document sing kaya post office ta matam chana phangdabana makhatana mahima sing tambagi lamda achoba awaba mamayok na re haina Democratic Students Alliance of Manipur Desam District Council Jiribam gi president Laisram Bilax Mite gi cherol amada phongdoragli asita sunatana miyam gi meru oiba Aadhaar PAN card foreign passport asina chingba che changkaya asi laktaba khaktanatana post office ki account sing da makhatana sel thadok thajin amasung che chang thabagi khudong saba asisu athubada phanganbiu haina cherola sina makhatarakli hauzik Imphal post office ta panduna leiriba postal mail service sing asi athuba matamda mahiroi sing amadi Jiriba miyam gi khudong chadaba si yengbituna mari leinaba authority singna midyang changbiu haina cherola sina makhatarakli
ngarang July gi tang 8 tagi numit mangani gi Tripura Assembly gi budget session haukiba kalunana chaliba 2023-24 chahi gi damak lupa crore lising kuntare chatru ka yangkhai mari dasamik mari gi mapung phaba budget puthokre lupa crore chatru katra mathoi ga lakh ahum gi deficit oiba budget asi selthum mantri Pranajit Singh roina puthokibani budget asi chatkiba chahidagi handakna chada mapan dasamik nipantret ki changda hengarle budget speech satharingai opposition gi luchingba Onimas de Permana BJP MLA Jadopal Natna Assembly manungda mamang thabagi session da mobile da nata film yengkibagi wathoki matangda wapam kaya pukatki adubu speaker namadu yakhide maduna maram oiraga opposition gi maigedagi laukhongba table mathakta kaduna protest tawba haihei daba wahai kaya sijenarakpa kaya lakpa thengnaki Thodok kasiga mari lenana Congress ki Sudip Roy Burman Tipra Mothagi Briseketu Deparma Nandita Riang Amadi Ranjit Deparma aduga CPM gi Noyon Sarkar suspend tawki masigi mayokta opposition gi MLA sing walkout tawki haina Agartala dagi RK Tarunjit na paudam lagli Kangan Jabama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare gi field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology, Imaging Technician, Patient Care Management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing, yoga attendant, first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silcharda practical tawbagi kudong chaba su thamjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 939573245 da pau phaunabiyo Patsambam Chanu Albinagawi, Institute of Medical and Paramedical Science, Bachelors of Vocational in Operational Theatre Technology Tamni. Gracewell Hospital practical class Taujabani. I have Hum Madi Matung the operation of whom my Pangasis Sabangan. Hariba courses Hojiki Matamda Yama Kudong Chaba, Amos and Careers and Madinana course and hygiene. Mayamsu Hariba Kudong Chaba, Silabinaba, Wafamsi hygiene. I give me Manasai and the Babukover, the Bamra Kodegini. I suggested Institute of Medical and Paramedical Science the pastor of Japan and the SMT Civil Hospital ICU technician and Nungairaba Pao Maming Leraba Gynae Specialist Dr. Yasodhara Rai Sagol Senimit Kudingi Nungtilgi Pung Anita pa matamda Well Care Medicos Lakhipur Town da Laktana Layenga Dauri Advance Booking gi tamak Well Care Medicos Lakhipur Town gi mobile number 8134-835-398 number asida call tawbiduna kudong chaba silobiyo aroibada maroiba pau amukhanna Kasar Police na Lakhipur Binakandidagi Innova gari amadagi yamkraba nisagi polam sing miyoi ani galwena na phagat kre Area delimitation gi matangda makal na silangtuna wakat khongsanama July gi tang tarada Lakhipur da pangthokodori Kamranga gi maira lup mari awapali ningsing lup amadi Kamranga gi pukchel charba miyam gi tengmang polam sing Manipur gi relief camp tarukta yenthokre Palarbon maira pai bilupna nisagi polam sing lon ma dukan sing yengsin bahokre Laibaki irangna Jiribam district ki oina postal mail service lab ki ba sinamayok na riba wa basi midyeng changbina na badda samna phungdorgle amasung Tripura Assembly ki budget session haudokre opposition ki MLA manga suspend tawkre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare